Lakhipur Online Puthok Saba April ki tang tara mapan Nongmaijing Numit ki Khomjinba Pao tabirasi Ahanbada Maroi Pao Manipur ki Trong Laubida Angang ani tamthina hatkiba ki thodok adu buyaning da phongdok laduna Silong da sit-in protest pangthokre Sonai Larikonda Yaifalikun Lukki Thausil Makhada Nongmagi oiba career counseling camp pangthokre Jiri Bamda Tara Suba Jiri Treaty observation pangthokre Manipur gi ngamkhoi ngangpada treaty asina maroi pa thodang lawgadori Ukhrul jila da lambi da cheliba kari singda chingtak tagi nongmai kaptharak pagi thodokta miyoi ahom laikidre Minung silaitana hatpikraba oinam chanu thogi imungda LMG Manipur na tengbangkre Sileta ahan boina Sigbans no pilum na silangduna Sajibuli Kon tournament lisingani ka kuntaruk hodokre amasung ahan ba Sagolsem Binod Memorial Inter Manipuri Kang tournament su Bangladesh ta hodokre Hauzik mapung oiba pau tabirasi Manipur gi Bisnupur district ki manung chanbada leiba Tronglaupi khungangda Haukiba April ki tang tare ta thokiba bom kapsin bagi thodokta chahi manga gi nipa macha ama amasung tha taruk ta ngairi bi nipi macha amaga pikli pangang ani putamtina hat ki bagi thodok adubu yaning da phongdok laduna ngarang April ki tarani panda Silong Laitum Kragi Don Bosco Square da Manipuri Elders Consortium Silong na silangduna silent sit-in protest ama pangthokre mihat thodok atuda laiki jaba angang ani adugi mamasu phibam thina asoka panangki amasung hojik phauba awaba phibamda layang sangda leiri tanba yai laiki jaba angang ani asigi mapabung leibaki ngamkhai ngakpada kathoklaba border security force BSF ki thomini mapabung na leibaki tamak thawai thadok dengai matamda mahaki imung manung amasung angang singbuna asigumba minungsi khangdaba mihat asigi bali oihore haina thamoi sokna pendaba phongdorakte wakat Famasida Meghaloi da leriba Manipuri miyam humphug henmana saruk yaki miyamna thodok asida mara leriba singbo achumba wail chathaduna matik saba ahak pacherak pinaba dabi tawkibaga loinana wakat mifam adu ingtapna loisinki haina Manipuri Elders Consortium Silongi PRO ke chirom na thadorokpa cherolasina hairi some demand or some appeal to the government to take a quick action to the people who has committed this crime and also to make us feel safe in our own house and take action to those people. And moreover, such acts should not be committed again, and whoever has committed such crimes or other crimes should be punished immediately. They should not wait for protests to happen, for sit-ins, for dharnas to happen to take action. It should be spontaneous from the government. Whoever commits some type of crime, any crime, should be bring to justice. Sonai Larikon Sanglenda Yaifalikun Lup Sonai na silang do ngarang April ki taranipan thangje numit ki ayu ki pung tara taba matamda nongmagi oiba career counseling camp ama maipak na pangthokre thoramadu da retired fisheries deputy director Thaunaujam Singaji na mifama poina saruk jaki loinana retired captain Khetrimen Baburen Elite Institute of Hotel Management ki director Nirmala Singha amasung UGC net qualified researcher physiologist Tina Nauremna Dice ki leiting oibiki Manipur ki maming leraba Pathways to Future Haiba Career Counseling Session ki director Silomi Sanjanbamgi lamjing makhada nongmagi oiba counseling camp adu pangthoki tharomasida apunba mahiroi chamaga nipuna saruk yaduna maipakna loisinki haina organizing secretary Laisom Biralal na khangalagli Lain puji juga business oke kalau di sini apa mau boleh ai dua tu ya boleh kalau di sana tu mah ni deh तो मुझे ये मेरा हमारे से मुझे ये मेरा हमारे से काम सा नहीं खुशी करने से नहीं अपना कोई मतलब नहीं दे रहा ब्रांड ना चले नहीं बदलू की मतलब नहीं दे रहा है और इन वाहन भी दे रहा है क्या करे कौन सा नहीं अपना कोई मतलब नहीं दे रहा है नहीं बदलू की मतलब नहीं दे रहा है बस तो वो तो पूरा अपना मतलब अपना नहीं तो वो तो पानी कौन ऐसे मतलब नहीं आ रहा है बस इसी में हम तो कभी अपने ही मतलब Kanglaipak Students Association KSA Jiribam District Council International Peace and Social Advancement IPSA Jiribam Branch Jiribam Women Association of Kanglaipak Jimwak amasung Struggling Women Association
SWA Jiribam branch na kusamnaduna Jiribam gi Babupara leba PWD guest house ta Tara suba Jiri Treaty observation mapung phana pangthokre thorom asida Andok head office ki president Jingkhei Luangsa IPSA head office ki secretary general Nongthombam Sanajawa Mitei, Jiri College के assistant professor Dr. Okram Radheshyam, Jimwa की president T.H. Jenny Devi, IPSA की president G. Ibohal Sharma, SWA की president K. Ibim Nungsi Devi, KSA head office की president Seram Hemjit Mitei, amasung KSA Jiribam district council की president K. Somorjina Mathangsina, president member oina sarukja ke, Jimwa की president T.H. Jenny Devi na Maira Chukatuna Thoromadu Hodoke, Thoromadu, Lising Amagachanipan Kuntrahom de April Gitarani Panda, Jiribambo, Manipur Gingam Koi on a Janaki Banmit Puning Sing Duna Pantopani, Thoromda, Lake Drabato was singing upon the Kaikumba Utuna, minute and 2 minute lepki, Amasung, Pomi Singda, Lengyan Fikudol Tamdona Su, Ikaikumnaki, Thoromda Wangang Laduna, Jiri College assistant professor, Dr. Okram Radheshyam Nahai, Lising Amagachanipan Kuntrahom de Jiri Treaty Asi, Manipur Gining Thawamasung British East India Company gi Assam gi administrative officer gi marakta tawnakiba yana cheni treaty asina nongchupta Jiri Tural amasung nongpokta ningthi Tural phawba Manipur gi ngamkhaini haina mayek sengna takle maramaduna hauzik separate administration taliba sing asigi mayokta treaty asina Achauba ngaklo amadi pambai oigani haike IPSA head office ki secretary general Nongthombam Sanajawa Mitei na phongdokhibada Jiri Treaty asi ekhoina line loba yade haujiki matamda illegal immigrants sing changsilaktuna democratic imbalance oirakliba phiba masida ekhoigi ngamkhai kannanaba puari khangba mathautai haina mahakna panke makhata na KSA Jiribam district council ki president K Somorjin Nahai Peace rally chatpada Central Force singna tear gas amasung smoke bomb langsinduna athingba pirakpa silaibak tibani peace pamba singda kut tharaglabadi ekhoina we want peace haibagi mahutta we want fight haina lauduna satpagi mathau tarabara khalli haike Ukrul jila ki TM Kasom manakta ngarang nungthilda Imphal dagi ukrul tamna lakpa gari singda jingthak dagi khulai paiba singna nongmai kapsilapagi tawdokta Miyoi ahom laikhidre thawdogaduda gari tararomsu akaya toithokre haire laikhidraba ahom adugi manungda nupi ama aduga retired army amasu yaure Manipur gi mukhyamantri Yumnam Khemchana ukrul TM Kasomda militant singi thawong adu akan momongda condemn tawkre thawdogasigi matangda tijinumjinbagi thabak NIA da sinaragani haikre Tingzu Kendra gi manung sanba Ideal Girls College Akam Patta Hangba Relief Camp ta kumjali sing aniga kunumda gi me gi ahumda irang aduna maram oiraga more dagi lanjana raktuna lairakhibi supnatagi chahi nipan khakta maksuribi minung silaitana punsi pikamna hnikibagi thawdok asina maram oiraga awapamda tariba oinam chanu thogya pokpa apokpi amasung imung manunggi awabada saru yaba oina ngarang like minded group Manipur gi maigedagi acha athak singi tengbang loinana laikhidrabagi thawaina mapogi nakta ingna chikna lairunaba minute ani tumini leptana thawni jakre tengbang khongsadatuda group asige secretary Ojit Sorokhaibam publicity secretary Rakesh Naurem treasurer Kunjeswar Mangsatabam assistant secretary Surendra Ningomba amasung atai maruoiba member kaya su saruk jaki thawdogatugi matangda pendaba wafam kaya group asigi secretary Ajit Sorokhaibam na phongdokhibaga loinana laikhidrabagi imung manunggi awabada LMG Manipur na saruk yazari haike ajai maramna asigumba awaba nangliba imung asida mahaki sarada idamakta koi lai madi group ki maikei dagi laigidreba thawai na mapui laikon ingni chingna lainabagi damakta Sileta ahanba oina Sigbans nupilupna silangtuna Sajibulikon tournament lisingeniga kuntaruk maipakna hodokre ngarang Silet city ki Sigbans laiba Sri Sri Radha Krishna Jagabandhu Vigrah Mandir ki Sigbans mandapta pangthokiba tournament asida Bangladesh lenga ki Labor and Employment Mantri Ariful Haq Chaudhary na hodokpiki Thauramda Mithunglen oina Bangladesh Hindu Kailan Trust ki trustee Sudip Ranjan Sen MAG Usmani Medical College Hospital ki ex urology department ki head professor Dr. Pramod Ranjan Singha Sarugya ki loinana Jagabandhu Vigrah Mandir committee ki president Mutum Surajit general secretary Thongam Pradeep
social activist El Prasantana chingba sangnare ba miyo kya thoromadu da sarujaki tournament asida punba team 19 na sarujaki ahanba round da team 3 na quarter final da khongtangjin khre hairi irai khudingi sanagadaba tournament asigi final match me thagi tang amada pangthokani hairi Naya Bazar Manipuri Parana Silet Manipuri Kang Association gi bateng lauduna Bangladesh da ahan ba sagol sem binod memorial inter Manipuri Kang tournament lisingani ga kuntaruk arang haudokre haudokpagi thoramaduda ex councillor Janab Humayun Kabir Suhin ex councillor Janab Suhel Ahmad Ripon Silet Manipuri Kang Association gi president Yumnam Nirpendra Singha Khunjagi ahal Namram Krishnamani Tiken Rajib K.A. Somendra P.R. Uddin amasung Masum Ahmad Yauna Sagnaraba miyo kya sarujaki Namram Sankarna conduct tobiduna pangthokiba tournament asida nupa kangkut 13 amasung nupi kangkut 9 sarujari haina Agartala dagi phangba paw sin hairi Lakhipur online channel asibu yengbiri basingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba paw amukhanna Manipur gi trong laubida angangani tamthina hatkibagi thodokadu yaningdaba phongdokladuna Silongda sit in protest pangthokre Sonai Larikonda Yaifalikun Lukki Thausil Makhada Nongmagi oiba career counseling camp pangthokre Jiribamda Tara Suba Jiri Treaty observation pangthokre Manipur gi ngamkhoi ngangpada treaty asina maroiba thodang laugadori Ukrul Jilada Lambida Cheliba Kari Singda Chingtaktagi Nongmai Kaptharakpagi thodokta miyoi ahom laikidre Minung silaitana hatpikraba oinam chanuthogi imungda LMG Manipur na tengbangkre Sileta ahanboina Sigbans no pilumna silangduna Sajibulikon tournament lisingani ka kuntaruk hodokre amasung ahanba Sagolsem Binod Memorial Inter Manipuri Kang tournament su Bangladesh ta hodokre Lakhipur online YouTube channel gi paw sanduk jaba ngasigi oinadi matang asidaloi jare